Gawagi night club mai sakpada tourist mari yauna Mioi kunga manga sire enquiry tongnaba order tawkhre. Ngasi ayuk anganba North Gawagi Arkoragi Romeo Lenda leiba night club is khanghaudana mai sakpagi thoramda tourist mari yauna Mioi kunga manga sire. Siribasing adu ayamana club asigi member amusung official singni. Thoudok adu LPG cylinder gas ama orakhibadagi oiramba yai haina thajanari. Taksida thoudok asigi matangda Gawagi chief minister na thoudok adu matau karamna thokhibano haibadu khangdoknaba full scale inquiry chathanaba order tawkhre. Authority gi report matungina khanghaudar mai sakpagi thoudok aduda Mioi ahum maina tamthina sakpadagi laikidabani aduga atei lemhoribasing aduna mai sakpa adudagi tholakkiba maikusing aduna sor honba ngamdabadagi laikidabani. Ahanbagi oina sathaba inquiry da laikidabasing adugi manungda tourist mari amasung employee tara mari yaure haina confirm tawre atopa threat amaso verified tongnabu honari thoudok aduda aso open nangkiba Mioi taru na manak nakba hospital da laikanari. Laibak thiba thoudok adugi pau hek tabaga Gawagi chief minister Pramod Sawanna thoudok thokpam da satun hak thengnala yengsin kre lunina thoudok aduda laikidraba imung manung singge awabadasu thamoi sokna saruk yari haina phongdokre. Chief minister gi maikaidi ki makhatana maihu langpok adu matau karam thokhibano haibadu khangdoknaba full scale inquiry sathanaba khangan kre. Maruina night club adu fire safety norms ngakna satpra amadi building adugi regulatory standard adu maintain tawbra haina khangdoknaba akanba instruction pikre. Karigumba norms sing asi ngakna salamdrabadi maduda generibsinggi mathakta matik saba legal action lawguni haina lawthokre. Adubo ahanbagi oina sathakhiba investigation gi report matunginadi night club asi mathau taba permission sing adu yaudana chalairambani. Building asi matamga chanadab oibana madu sindoknaba local panchayat amasung Gawa coastal zone management authority na demolition notice tharakhiba laikre. Director of Panchayat no order amma state tawraga lairkhibani hairi. Prime Minister Narendra Modi ki maikaidagi su thoudok adu yamna nungai taba phongdokre lonena imung manunggi awabada saruk yari hairakli. Central Myanmar da military junta na air strike sathabada Mioi taraga nipar laikidre kun hena sokle. Myanmar gi election naksilakpaga lonena military junta amasung rebel singi marakta muknabagi chang ase hengalakli. Rebel singi maikaidagi su mikalasida mirep oiba kaya kidnap tawgi thawong kya sathari maraksida rai numita military junta na Central Myanmar da air strike sathabada Mioi taraga nipan hatkre kun hena aso open nangle hairi. Local administration official ki report matungina di haukiba irai numiki numidang wairamda Myanmar gi Sagaing region gi Tabain township da military junta na air strike sathabadagi misi minagi thoklo adu thokhibani. Military junta gi maikaidagi bomani thadaduna air strike sathakiba matam adu township adu da mi yamna kungna leiba matam oibana misi minagi sang adu wangna thokhibani. Air strike sathakiba thoudok adu minute 15 leiraga rescue workers sing mafam adu da thonglaki bom thadarkiba adu da Mioi teret mafam adu da siki aduga 13 hospital da pukhalaba matung laikanaba ngamdana sikhibani. Thoudok adu sigi matangda military junta gi maikaidagi statement amata phongdokba leitri haukiba me thadasu Sagaing division da air strike sathaduna angang kun yauna Mioi kun gani thoi hatkibagi thoudok laikre hairi.